Matamgi Manipuri Wari, channel asibu tabiriba, kwai pumnamakpo, taramna okjari. Gasasam hausango, Minungshiduna, taramapal sobatangkak amok, putuna lakjari. Mayampun na, taminarasi. Hospital do ngasigi, nupi machanugi, Wari duna, jubon pungnin hek ninne. Duty loraga thorakpada, Lucas do, Wari duda karino khangruduna. Kay Wari no. Pesen so ngurung ngarga sana hawine. Pesen ama ngasi pukhalakpa machanupi oira male marol su khori daw. Kappaga mamang bukan biyo nagkalaw langba. As nungtigi thoga leiramba thawdok sibo Wari wini ne. Machinagi wahin son charambaso nupi machadu kanano kanna kanginging nga paglagli. Hoy may hairamdabi mafamdudagi thoraklaga kuiti thirai. Lambida lakpa, nurse nupi amada onsilaga hangai. Sister, hawjing hagi mamangda ukalagpa pesendogi room dubo kadumdano. Nurse nupi do makut thiladuna. Doctor, asomdani. Oh, yamna ngai jari. Nurse nupi do naghawaray matango. Doctor ga khangnabi bro. Lucas sunokladuna. Khangnandida. Mayamna sumhainamba sida kayam yamna soino ni yengong kitongni. Nurse nupi do no fit daw aduna. Oh, yengbirura doctor. Hawjiti warta putho amaso yari. Lucas no fit daw aduna langli. Rumapahe ke ubaga ngayak leptuna le. Wakhaldu da shukhalakli. Aina hawjit jangaga Wari sadusina kain. Aina maram leitaba aigi patient sunataba sida aina interest leirusina kaige. Hallagi haba wakhali khalakli adobo khangthangde room duda tamna thangjilakli. Nupido blanket machaduna mamabu subjin birami. Mi machangpage manel phangmaduda padun thorakli. Doctor, Lucas gantarduna patient sige. Machanupi ne. Oh, kamain thoino. Nupido pishum harap sukladuna yengai. Mirengdu khangbana Lucas na. Mayam hospital da hainabasida jangakpani. Anabhang boyna. Tadana thomane. Hajipudi krisu tawdri. Doctor nang hak leibaga gyan lakani hai. Ado nang ni doctor na tabra. Lucas na fit tawdana. Mani, aisu doctor ni. Napido doctor na hairakpa duda. Doctor, ay yamase phadi phagani ko. Ay ama yawdan hingba ngamoy. Why do hai na mapira chelakli. Lucas nupi machadabu thamjin mi boyna. Kashudawri. Doctor nagyala ani na so haire sidi. Si gi karni. Any problem leiradi hekta hairo. A hospital da adum leini. Ngasi gi oina de. Why do hairaga pocket dagi magi card ma pirakli. Nupi tu so tanna laukselli. Lucas na nangimingdi kay kauge. Delila kawe. Okay. Asu thong na batawr ke ko. Delila so hoi haiduna lehore. Lucas ek thoki boka biramba kartu yengai mingdu Lucas leisang themaina thari. Ahen badi yengdre mingdu khak oina yengle kartu nakan ge bag tu da hamchilanga mamagi makottu nanbiduna tuminle. Numidang de lembi ge henjaga palap chakhum da chak thong minari. Yangam basa Wari sana makhade kumai. Kanana bayaroge. Chakpuro na haisiba. Phone dagi angamagi mamanari adoini. Yumda haibadi kadauge. Yumda haibadu na hina tankri. Ayuba yadaba ngagtani layisingdo. Jaga puro hairadi wakhalsingado ayokrani. Yangambadu nokladuna. Hoi. Ay purok na batawagi. Soyano ko. Nunupido siyoro. Maruay na inanga Wari karasana ningi. Hoi. Tamo. Kolde ektam kibaga jakom na changlagli. Lembi, chakto mi maghanjan me akhidro. Kanay no yamba? Hospital da puna bani. Henjana. Kanana ba no yamba? Nahanang kong laitik pada yang ba doctor ba bodo. Adoge mi manari. Oh, chaki wadi henjan drasayani. Angang kay giga palap thong manina. Pari. Chakto loy maga han thilurasi. Lembi na. Yamba, chara goy na thilo. Halaga chabado ingani nungaiti. Hoy. Inimpo ngang tengari.
ꯑꯦꯗꯚꯥꯏꯁꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯍꯦꯟꯖꯥꯗ ꯃꯨꯔꯝꯒ ꯁꯣꯜꯂꯤ ꯁꯛꯇꯥꯗꯣ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯕ ꯁꯛꯇꯥ ꯇꯥꯕ ꯑꯗꯨꯏꯅꯤ ꯌꯥꯉꯝꯕꯁꯨ ꯍꯦꯟꯖꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯜꯂꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯏꯅꯝꯁꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯄꯨꯕꯒꯤꯁꯦ ꯑꯩ ꯇꯤꯐꯤꯟ ꯂꯧꯔꯨꯈꯤꯒꯦ ꯐꯖꯅ ꯁꯦꯝꯃꯝꯃꯣ ꯍꯣꯏ ꯍꯦꯟꯖꯥ ꯃꯊꯛꯇ ꯀꯥꯔꯛꯂꯒ ꯌꯥꯝꯕ ꯆꯥꯛꯁꯦ ꯀꯩꯗ ꯍꯥꯞꯇꯣꯏꯅꯣ ꯇꯤꯐꯤꯟꯒꯨꯝꯕ ꯑꯃꯗ ꯑꯣꯏꯅ ꯍꯥꯞꯄꯣ ꯍꯣꯠ ꯀꯦꯁ ꯂꯩꯔꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯑꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯌꯥꯉꯝꯕ ꯍꯦꯟꯖꯥꯗꯤ ꯉꯛꯏ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯅꯨꯃꯤꯠꯇꯨꯕꯨ ꯌꯨꯔꯕ ꯀꯩꯕ ꯀꯤꯆꯟꯗ ꯂꯩꯍꯧꯕꯅꯤ ꯍꯦꯟꯖꯥꯗ ꯄꯩꯊꯣꯛꯇꯨꯅ ꯀꯅꯥ ꯈꯪꯅꯤꯒꯦ ꯉꯥꯏꯈꯣ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯌꯥꯉꯝꯕꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯀꯣꯛꯇ ꯃꯔꯣꯏ ꯄꯛꯏꯗꯨ ꯂꯧꯊꯣꯛꯄꯤꯔꯛꯂꯤ ꯆꯥꯛ ꯊꯣꯡꯕꯗ ꯅꯀꯣꯛꯁꯤꯁꯨ ꯊꯣꯡꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯣ ꯍꯦꯟꯖꯥ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯉꯒ ꯊꯣꯔꯛꯂꯤ ꯃꯆꯤꯟꯅ ꯃꯔꯝ ꯁꯣꯜꯂꯤ ꯑꯁ ꯆꯨꯞꯐꯝꯅꯗꯤ ꯂꯩꯍꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯤꯐꯤꯟ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯥꯛꯇꯣ ꯍꯥꯞꯄꯦ ꯏꯟꯁꯥꯡ ꯇꯤꯐꯤꯟ ꯑꯃꯗ ꯇꯣꯉꯥꯟ ꯅꯤꯡꯊꯤꯅ ꯂꯝꯕꯤꯅ ꯏꯅꯝꯁꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒ ꯐꯖꯅ ꯆꯠꯂꯣꯃꯤ ꯑꯗꯨꯅ ꯐꯔꯦ ꯅꯪ ꯌꯥꯝꯕꯨꯡ ꯀꯧꯔꯣ ꯑꯩ ꯀꯩꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯌꯥꯝꯕꯨꯡꯒꯤꯗꯤ ꯊꯤꯔꯒ ꯂꯩꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯊꯤꯔꯝꯃꯣꯏ ꯅꯝꯁꯦ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯥꯔꯛ ꯇꯧꯔꯝꯗꯨꯅ ꯆꯪꯂꯛꯂꯤ ꯑꯇꯩꯗꯗꯤ ꯍꯟꯅꯤ ꯉꯝꯗꯦ ꯂꯨꯀꯥꯁꯀꯤ ꯔꯨꯝꯗꯨꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯛꯂꯤ ꯗꯣꯛꯇꯔ ꯕꯥꯕꯨ ꯑꯝꯇ ꯆꯪꯖꯔꯛꯀꯦꯗꯅ ꯂꯨꯀꯥꯁꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯗꯨꯅ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯆꯪꯉꯣ ꯏꯆꯜꯁꯨ ꯌꯧꯔꯛꯏꯅꯦ ꯍꯣꯏ ꯗꯗꯥ ꯅꯪꯅ ꯌꯧꯔꯛꯑꯣꯅ ꯌꯧꯔꯛꯏꯅꯤ ꯀꯩꯅꯣ ꯂꯨꯀꯥꯁ ꯃꯈꯨꯠ ꯑꯅꯤꯡꯗꯨ ꯂꯣꯟꯅꯔꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯍꯟꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯍꯦꯡꯅ ꯌꯥꯔꯦ ꯋꯥꯊꯤ ꯇꯧ ꯂꯩꯔꯦ ꯀꯅꯥꯅꯣ ꯅꯥꯏꯕꯣ ꯑꯉꯥꯡꯒꯤ ꯃꯃꯥꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯕꯨꯅꯤ ꯀꯅꯥꯅꯣꯅ ꯍꯪꯉꯤꯁꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯆꯥꯛꯇꯣ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯆꯥꯛꯇꯣ ꯊꯤꯜꯂꯨꯔꯁꯦ ꯃꯤꯅ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯗꯦꯂꯤꯅꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ ꯏꯆꯜ ꯗꯦꯂꯤꯅꯥꯁꯨ ꯌꯦꯡꯂꯛꯂꯤ ꯂꯨꯀꯥꯁ ꯑꯣꯏꯔꯝꯕꯗꯨꯗ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯦꯟꯖꯥꯎ ꯍꯥꯟꯅ ꯎꯔꯛꯂꯤ ꯇꯞꯅ ꯊꯣꯏꯕꯤ ꯍꯦꯟꯖꯥꯁꯨ ꯉꯛꯅꯤꯡꯉꯛꯏ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯗꯦꯂꯤꯅꯥꯗꯣ ꯃꯄꯤꯔ ꯆꯦꯜꯂꯗꯨꯅ ꯑꯃꯥꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯨꯈꯠꯂꯝꯕꯅꯤ ꯍꯦꯟꯖꯥꯁꯨ ꯕꯦꯠꯇ ꯍꯤꯞꯂꯤꯕꯗꯨꯗ ꯌꯦꯡꯉꯒ ꯃꯄꯤꯔ ꯆꯦꯜꯂꯛꯂꯤ ꯗꯦꯂꯤꯅꯥꯅ ꯅꯪꯒꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯃꯗ ꯃꯁꯥ ꯁꯣꯟꯕꯩ ꯂꯥꯛꯄ ꯉꯝꯕꯗꯤ ꯑꯗꯨꯝ ꯐꯔꯛ ꯇꯥꯗꯨꯅ ꯂꯥꯛꯇꯦ ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯥꯜꯂꯤꯅꯦ ꯑꯩꯕꯨꯁꯨ ꯀꯥꯎꯕ ꯃꯥꯜꯂꯤ ꯅꯪ ꯀꯥꯎꯗꯤ ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯇꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠꯐꯠ ꯇꯩꯊꯣꯛꯇꯨꯅ ꯌꯥꯄꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯇꯃꯦꯡꯂꯣꯡꯗꯩꯅꯤ ꯌꯥꯉꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅ ꯃꯀꯣꯛ ꯅꯨꯃꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯗꯦꯂꯤꯂꯥ ꯑꯃꯥꯁꯦ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯃꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯊꯛꯈꯤꯕꯇ ꯉꯥꯏꯔꯤ ꯏꯆꯜ ꯆꯥꯛ ꯆꯥꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯄꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯣ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨꯗꯒꯤ ꯇꯤꯐꯤꯟꯗ ꯂꯧꯊꯣꯔꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯆꯥꯛꯇꯨ ꯐꯖꯅ ꯁꯦꯝꯂꯤ ꯌꯥꯉꯝꯕꯅ ꯁꯅꯥ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯦꯟꯖꯥꯁꯨ ꯍꯣꯏ ꯃꯩꯍꯩꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯨꯅꯨꯀꯣ ꯃꯤ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯌꯥꯝꯕꯣ ꯐꯔꯦ ꯆꯪꯉꯣ ꯆꯠꯂꯣ ꯏꯆꯜ ꯆꯥꯛꯇꯣ ꯂꯣꯏ ꯆꯠꯁꯤꯜꯂꯨꯀꯣ ꯅꯁꯥ ꯁꯣꯜꯂꯛꯀꯅꯤ ꯂꯨꯀꯥꯁꯀꯤ ꯋꯥꯗꯨꯗ ꯌꯥꯉꯝꯕ ꯄꯤꯁꯨꯝꯗꯣ ꯑꯔꯩꯈꯩ ꯁꯣꯛꯂꯛꯂꯤ ꯂꯨꯀꯥꯁ ꯑꯣꯟꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯁꯥꯔꯗꯨꯅ ꯁꯨꯝꯗꯧꯒꯅꯤ ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯁꯦ ꯐꯨꯅꯁꯦ ꯍꯥꯏꯔꯣ ꯏꯍꯦ ꯑꯥꯔꯀꯦ ꯅꯪ ꯁꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯇꯥꯗꯧ ꯉꯥꯏꯔꯦ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯏꯁꯪ ꯍꯥꯏꯔꯣ ꯍꯥꯏꯒꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯗꯦꯂꯤꯂꯥ ꯂꯝꯅ ꯇꯃꯦꯡꯂꯣꯡꯗꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯗ ꯈꯪꯕꯅꯤ ꯃꯃꯥꯅ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕ ꯏꯇꯤꯡ ꯇꯤꯡꯅ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯛꯄꯅꯤ ꯌꯥꯡꯒ ꯃꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯅꯣꯛꯂꯤ ꯑꯥꯔꯀꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯣ
ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯐꯤꯌꯥꯟꯁꯤꯁꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯥꯜꯂꯦ ꯉꯁꯥꯏꯗꯒꯤ ꯃꯪꯉꯒ ꯂꯩ ꯅꯪꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯕꯤꯜꯗꯣ ꯑꯥ ꯌꯧꯅ ꯇꯥꯔꯝꯃꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯅꯪꯒꯤ ꯃꯤꯅꯤꯅ ꯈꯜꯂꯒꯅꯦ ꯄꯩꯁꯥ ꯂꯧꯕꯤꯔꯨꯔꯅꯨ ꯄ꯭ꯂꯤꯖ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯂꯣꯟꯅꯔꯛꯂꯤ ꯌꯥꯉꯝꯕꯅ ꯅꯪꯅꯗꯣ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯔꯗ꯭ꯔꯣ ꯑꯃꯨꯛꯀꯁꯨ ꯄ꯭ꯂꯤꯖ ꯑꯩ ꯈꯨꯔꯨꯝꯃꯁꯨ ꯈꯨꯔꯨꯝꯃꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯈꯣꯡꯅ ꯃꯈꯥꯗ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯤ ꯌꯥꯉꯝꯕꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯇꯨꯡꯍꯜꯂꯤ ꯍꯩ ꯀꯩꯅꯣꯝ ꯊꯧꯒꯠꯂꯨ ꯅꯪꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯅꯤ ꯌꯥꯉꯝꯕꯗꯣ ꯅꯣꯛꯃꯤ ꯂꯨꯀꯥꯁꯀꯤ ꯃꯅꯥꯗ ꯂꯩꯔꯒ ꯆꯤꯡꯈꯠꯂꯛꯂꯤ ꯗꯣꯛꯇꯔ ꯑꯃꯅꯤꯅꯦ ꯅꯪꯁꯦ ꯍꯥ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯍꯥꯏꯔꯒꯦ ꯑꯩꯅ ꯅꯣꯏꯒꯤ ꯄꯤꯔꯤꯕ ꯊꯥꯒꯤ ꯇꯣꯂꯣꯞꯁꯦ ꯂꯥꯛ 1ꯒ ꯃꯌꯥꯅꯤ ꯆꯨꯝꯃꯤꯀꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯥꯏꯔꯒꯦ ꯅꯪꯅ ꯄꯨꯊꯣꯛꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯑꯩꯅ ꯄꯨꯊꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯂꯩꯔꯦ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯅꯤ ꯑꯗꯨꯅ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯧꯔꯤ ꯉꯁꯥꯏ ꯈꯨꯗꯛꯇ ꯃꯥꯕꯨ ꯎꯕꯗꯒꯤ ꯍꯧꯅ ꯌꯥꯉꯝꯕ ꯂꯨꯀꯥꯁꯀꯤ ꯂꯨꯈꯝꯗ ꯈꯨꯕꯥꯡꯅ ꯊꯥꯔꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯤ ꯂꯨꯀꯥꯁꯅ ꯅꯣꯛꯃꯤ ꯑꯩ ꯌꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤꯕ ꯍꯣꯏꯁꯦ ꯐꯔꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯤ ꯌꯥꯉꯝꯕꯁꯨ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯏꯍꯦ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯆꯦꯛ ꯑꯝꯇ ꯇꯧꯅꯤꯡꯕꯅꯤ ꯌꯥꯉꯝꯕꯒꯤ ꯋꯥꯗꯨꯗ ꯂꯨꯀꯥꯁꯅ ꯀꯩꯅꯣ ꯃꯤ ꯍꯦꯟꯒꯠꯇꯧꯔꯕꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯗꯨꯏ ꯋꯥꯈꯜꯒꯗꯨꯗꯤ ꯂꯥꯞꯅꯝꯗ ꯊꯝꯈꯣ ꯊꯥ 2ꯃꯨꯛ ꯁꯨꯔꯦ ꯃꯥꯅ ꯃꯕꯨꯛ ꯅꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩ ꯇꯧꯔꯕꯅꯣꯗ ꯑꯝꯇ ꯆꯦꯛ ꯇꯧꯒꯦꯅ ꯇꯧꯅꯤ ꯉꯍꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯛ ꯂꯥꯛꯀꯦ ꯍꯥꯏꯗꯦ ꯑꯅꯥꯕ ꯌꯣꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯅꯨꯅꯦ ꯅꯣꯏꯕꯣ ꯍꯣꯏꯅ ꯆꯠꯁꯦꯗꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗꯦ ꯇꯜꯂꯦ ꯃꯥ ꯃꯁꯥꯒꯤ ꯐꯤꯕꯝ ꯃꯥ ꯃꯁꯥꯅ ꯈꯪꯖꯩ ꯈꯪꯗ꯭ꯔꯦꯗ ꯇꯥꯏꯕꯪꯄꯥ ꯇꯟꯖꯥꯗꯨꯗ ꯍꯦꯟꯖꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯍꯧꯔꯕ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯝꯕ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯌꯨꯝꯗ ꯂꯦꯝꯕꯤ ꯃꯊꯟꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯍꯜꯂꯗꯧꯅꯤ ꯏꯆꯜ ꯍꯌꯦꯡꯁꯨ ꯆꯥꯛ ꯊꯤꯜꯂꯧꯀꯣ ꯃꯣꯔꯅꯤꯡꯒ ꯏꯚꯤꯅꯤꯡꯒ ꯍꯟꯖꯥꯗꯨꯅ ꯐꯦꯠ ꯇꯧꯔꯛꯂꯤ ꯗꯦꯂꯤꯂꯥꯗ ꯑꯣꯟꯁꯜꯂꯗꯨꯅ ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯑ ꯌꯦꯡꯉꯒꯦ ꯗꯦꯂꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯂꯤ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯍꯦꯟꯖꯥꯅ ꯌꯥꯝꯕ ꯑꯩ ꯄꯩꯁా ꯈꯔ ꯄꯥꯝꯃꯤ ꯌꯥꯉꯝꯕ ꯍꯦꯟꯖꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯅꯪꯗꯤ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯣ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯒꯤ ꯃꯃꯥ ꯂꯥꯌꯦꯡꯅꯕꯩꯅꯤ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯦꯟꯖꯥ ꯌꯥꯉꯝꯕꯗꯤ ꯉꯛꯏ ꯌꯥꯉꯝꯕꯁꯨ ꯍꯦꯟꯖꯥꯅ ꯌꯦꯡꯉꯛꯏ ꯈꯪꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯇꯥꯛꯇ꯭ꯔꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯦꯟꯖꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯐꯣꯡꯗꯣꯛꯅꯗꯕꯩ ꯋꯥꯅꯤ ꯑꯅꯤꯁꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯅꯍꯥꯟꯅ ꯃꯁꯥ ꯈꯪꯗ꯭ꯔꯤꯉꯩ ꯏꯊꯣꯛꯅꯈ꯭ꯔꯕꯅꯤ ꯌꯨꯝ ꯌꯧꯕꯒ ꯑꯅꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯤ ꯌꯥꯉꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯤ ꯁꯣꯐꯥꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯂꯤ ꯃꯃꯣꯟꯁꯨ ꯇꯧꯔꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯅꯣꯡꯃ ꯃꯤꯅꯣꯛꯇꯣ ꯍꯟꯖꯤꯟꯈꯤꯗꯨꯅ ꯐꯣꯟꯗꯣ ꯐꯠ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯍꯦꯟꯖꯥꯅ ꯃꯦꯀꯞ ꯊꯧꯔꯛꯄꯗ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯝꯂꯦ ꯃꯆꯤꯟ ꯃꯌꯥ ꯁꯪꯗꯣꯛꯂꯒ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯦ ꯏꯅꯝꯁꯦ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯅꯪ ꯌꯥꯝꯃꯨꯛ ꯍꯧꯒꯠꯈ꯭ꯔꯕ ꯌꯥꯝꯃꯨꯡꯗꯤ ꯊꯣꯛꯈꯤꯕ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯨꯡꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨꯏꯅꯤ ꯏꯅꯝꯁꯤ ꯍꯥꯏꯁꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯗꯨꯁꯨ ꯑꯩꯅ ꯁꯦꯝꯃꯕꯅꯤ ꯐꯔꯦ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯏꯅꯝꯁꯤ ꯑꯗꯣ ꯏꯅꯝꯁꯤꯗꯤ ꯑꯩ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯆꯥꯁꯤꯟꯕ ꯌꯥꯔꯔꯣꯏ ꯂꯦꯝꯕꯤꯁꯨ ꯑꯩ ꯃꯩ ꯍꯥꯏꯔꯨꯗ꯭ꯔꯦ ꯀꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯦꯟꯖꯥꯁꯨ ꯂꯩꯁꯤꯜꯂꯒ ꯊꯣꯔꯛꯂꯦ ꯏꯆꯝ ꯆꯝꯃꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯦꯛꯁꯤꯟ ꯇꯦꯛꯁꯤꯟꯕ ꯇꯧꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯒ ꯂꯣꯏꯔꯦ ꯂꯤꯞꯁꯇꯤꯛ ꯋꯥꯎꯔꯤ ꯁꯪꯂꯤ ꯕꯤꯟꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯔꯥꯁꯤ ꯂꯩꯅ ꯅꯝꯂꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ ꯐꯅꯦꯛ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯣꯞꯁ ꯈꯨꯗꯥꯡ ꯌꯥꯎꯕ ꯀ꯭ꯔꯣꯞꯀꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯃ ꯐꯤ ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯒ ꯏꯜꯂꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯣ ꯎꯕꯗ ꯅꯔꯁ
Matu nang wasangdo ngurung kakjeng kukchawi ki type down sanakre. Asibo khuisar gi nupi dona draw. Mani ni pasai ni masakse ing lawe. Aduna bu sarna lok sirisidi. Khang deda sarda hendok dana magi nupi fau ngaw godore. Ibima nang sidi namit on thok ni am krida. Hoya dream che yingodana khuisar phangi nupa dana pani. Saban dei kai dei Sangkak haire yoyo ne dress haire anira khana sete masak haira phajai sigi mathakta magi ne pisang yengodana pilam ne somde henja su sang da thanunaga mapana thorakli mapa chana na nakana nursing na ngangna budu tarakli ai de khoi sar yang amase yang ngauti ko nupi thira phau hande ai dine nuksiga haira de ko la thokini he Harakli bawandu da nurse nupi singdo konjal thongna nonglakli. Henja ngangnari basangari ba mayam do da bada khudau sangmingna mafamdu dagi thorakli.